Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau Tamenglong Toksem Lambi National Highway Chamukuntra Toret oina semgatpa Kendragi Road Transport amasung Highways Mantraloina yare Kendragi Haksel amasung Yaifa Yumbal Mantri Dr. Harshavardhan Nomugi Kongsapta Hagzit Nongmaijing nimita Imphal da lakadauri Kendragi Lawusingu Mantri Narendra Singh Tomar na hairi Kendra Sarkarna wagi udyog sakwatanaba akhakpa leitana honari amasung Miyamgi awara passing ningthina phaganba ngamnanaba Ganatantric Institute pumnamangna punna thabak tongminanaba Lok Sabha Adaksa Om Birlana appeal tawri Lebagasina Malemgi Laichit Uriba COVID-19 gi mayokta punna amatoina lanthengnari lamdamsigi miyamna sakhangnaraba miyoi kayanasu lanpamasida maipangnabagidamak Akaswani Imphal gi ipawgi kuthangda mipum kudimangna araiba thawung ahum face mask uppa amaga foot taruk lamna leiba maimit amadi kutsa toina hamdoktuna tarutanana thamnaba appeal tawri Beauty Kendrajit University gi Resident Director Leshangthem Sureshna COVID-19 digi ngakthoknaba miyamda appeal tawraduna hai Miyambu Leshangthem Suresna Khuramjari COVID-19 laichat asidagi ngakthoknaba khwaidagi lairaba pambaidi section ba haibasina oiri Sarkarna laichat asi thingnaba honariba asigi mathakta koi pumnamaksu bhab taminaduna laichat asidagi ngakthoknaba tangai phadaba niyom ahumkhak ngakna chatminasi ekoi khudingmakna yumdagi mapal hek thorakpaga face mask soidana upsi sapol natraga hand wash sijinaduna khutsa sengna hamdoksi amasung mi amaga gi marakta futaruki social distancing thamsi section ba haibasina isa aikhoigi nungsiraba imung manung amadi miyambu laichat asidagi kanba ngamgadoribani mayambu amukka hana khuramjari Hauzik mapungoiba pau Tamenglong Toksem Lambi National Highway Chamukuntra Toret oiragani Kendragi Road Transport amasung Highways Mantraloina National Highway Kuntra Taret ki Junction Khongsanga samnaba rengpang manaktagi hauraga lambi asi National Highway Chamukuntra Taret ohenabagi ayaba pire lambi asina Manipur gi Tamenglong Namtiram amasung Ajuram Phauraga Assam gi Hungrung Lishang amasung Mahur manakta National Highway Kuntaret ka samnagani Tamenglong Toksem Road pu National Highway Chamukuntra Taret onthorakpada nungaiba phongdokladuna Mukhyamantrī Nongthombam Biren Singh na hai masi ऐतिहासिक oiba thawung amani amasung masina matam sang awaba nanglaba lamdam adugi miyamda kana halagani Mukhyamantrī na masigi damak Pradhan Mantri Narendra Modi amasung Road Transport amasung Highways Mantri Nitin Gadkari bu thagatpa phongdorakli Kendragi Haksel amasung Yaifa Yumbal Mantri Dr. Harshavardhan Nomugi Khongsatta tha asigi kunipan nongmaijing numita Imphal da lakadauri mangna Imphal hek thunglabaga RIMS ki anoba MRI block ta anoba 3 Tesla MRI machine sangagani mangna RIMS ki PG Ladies Hostel anoba neurosurgery ICU musung College of Nursing ki anoba block sing sangagani Mantri ni Imphal da National Science Day celebration amasung award enthopugi thoramsu yawruba yai mang numit asigi nungthilda daligi damak Imphal thadokhigani Dr. Harshavardhan Nagaland da numit humni gi khongchata ngarangman Dimapur da thungkhibani Maangna CIHSR gi Administrative Block Radiotherapy Center amasung Laboratory yingsinki Mantrina Dimapur gi Naga United Village da laiba Health and Wellness Center su yingsinki Dr. Harshavardhan ngasi Mon District Hospital da Rajyadugi Anisuba Medical College sanaba jatra hungani thoramadu da Mukhyamantri Nefirio yaugani Dr. Harshavardhan hai Pradhan Mantri Narendra Modi gi lamjing makhada awang nupok Rajya Singda thoidok hendogo media thamduna Bharat chauna awonbagi thabak lokotpa hore Leibagasi sanapot sabagi thabak da anoba inot hapnaba ahanba media India Toy Fair lisingani kunmathoi hayengdagi virtual in hauragani mela asi mathang thagi ani phawu chathagani mela asida Bishnupur jila dagi mioi 15 yauna Manipur dagi mioi 13 saruk yagani mela asa saruk yagadoriba Bishnupur gi mioi amana hai Aigi Ningthoukhongjam Suni Devi Kabusaka Makhada Lejabani Doll and Toys Fair 2021 gi Aisu Saruk Yajabani Aina Sajariba Posa Asi Maitegi Pena Khongba Matamni Masida Mayamna Phajai Haina Thagat Pirakpa Asida Aisu Nungaiba Phaujai Mayamna Pamba Lawbiba Yagani Imphal West Zilla gi manungda leiba print amasung electronic media singi journalist sing na pen down khongjang sangsin bidanaba amasung miyam gi yenglaga
mahauksagum thabak tawbinaba district administration Imphal West na appeal tawri Cherolamada district magistrate na hai pongnafam pausegi office ta bom langsinbagi thawdok adu thijinbagi thabak yamna kana chathari maramaduna paumi singa thabak leptuna pauche phong amasung yenthopa lepkhrabadi maduna miyawgi punsida I pau phongbangam daduna saunu khudong chadaba mayuk naragani tabiriba pawasi Akashwani Imphal dagini Kendra gi lau singu mantri Narendra Singh Tomar na hairi Kendra sarkar na wagi udyog sakothanaba akhakpa leitana honari mangna hai wa haibasi lawmi singi sentok sarukani hengdathanabagi mapungoiba pambai ama oiba yai masina miyamgi akhanana awang nongpok lamdamgi miyamgi thabak pinabagi khudongchaba hengdathangani amasung hingbagi pibam fagathanba ngamgani ngarang Sri Tomar na Bharat wa sajinabagi khudongchaba sing amasung singnaragliba sing haibasida jati thaki khananenaba mifam amada virtual leina hawdokpada wangangki Numinini gi mifamadu National Bamboo Mission Niti Aayog amasung Invest India na punasinbani Assam da BJP na amuhuna sakti pairabadi rajya du ising izaw thoktaba lamdam ama ohengani haina Griha Mantri Amit Shah na thajaba pikre Karbi Anglonga laloglu manga na kulai thadokbagi thauramda Sri Shah na hai Pradhan Mantri Narendra Modi na kanna honabadagi awang nongpong lamdamda santi leire mangna hai kulai thadoklu na changdaraglaba lalobu singa mari leinaba wafam pumnamak sahiyamagi manungda thabak oina pangthokani Karbi Anglongbu Assamgi khwaidagi chawkhatpam pham ama ohengani haina su Sri Shah na thajaba piki thaurumaduda Mukhyamantri Sarbananda Sonowal na hai Santi leitana chawkhatpa yaroi Assam na matam chupagi oina santi thambagi mahangna Pradhan Mantri amasung Griha Mantri da tawbimal khangba utki khulai thadoktuna changjaraklaba lalobu singbu mahangna taramna okhi amasung sabka saath sabka vikas haibagi mantragi matungina thabak tawgani haibagi thajaba piki Lebagasigi miyamgi awara passing ninthina phanganba ngamnanaba ganatantragi miyamna khanba mihutsingi institute pumnamangna punna thabak tawminanaba Lok Sabha Adyaksha Om Birla na appeal tawri Numinigi Meghalaya khongchata leiriba Sri Birla na ngarang Rajya Vidhan Sabha gi member sing da wangangki Adyaksha na COVID laichat manungda information technology na lokhiba mariba thaudang adu amudan panki amasung mipum khudimangna technology asi khwaidigi phaba mawongda sijananaba amasung digital divide leiribasi kohananaba appeal tawki Mikhalda karaglaba mihut punumangna Bharatpu Atmanirbhar ohenaba thabak tawgadabani haina taksinki madutata lebak asi hena mapangal kangkhalakani amasung malengi luchingbam oirakani Adaksana Mondiang Diangda sagaliba Meghalaya Vidhan Sabha gi anauba building su yengsinki mangna ngasi awang nongpok lamdamgi local body singi familiarization amasung outreach program hawdokbagi wangangani Pradhan Mantri Gram Sadak Yojana gi makhada semgaliba lambi sing phajana sembra haibadu akhanana yengchinaba Pradhan Mantri Narendra Modi na official sing da khangankhre amuktang sizinaraga hundokpa makhal gi plastic muthanaba thaurang amasung Pradhan Mantri Gram Sadak Yojana ga mari leinaba kutong chadaba sing Sri Modi na amhona yengsinki mifamaduda rajya 12 gi lupa koti lising nifumari changwa nifumwa changadaba project nipan yauna tongan mofum tara khanaki Rajya 12 gi manungda Assam, Sikkim, Mizoram amasung Meghalaya yauri Paugi marak thana atenba break ama Global toy industry 7 लाख करोड़ रुपए से भी अधिक की है Team Up for Toys. The Government of India is organizing India's first ever the India Toy Fair. Indian local toy manufacturers march forward for Atmanirbhar Bharat. It's time to get vocal for your remarkable local. From 27th February to 2nd March, must come forward to get registered online at www.theindiatoyfair.in. Loshilakpada COVID-19 dagi ngakthoknaba face mask uppa foot taruk lamnana leiba khut samadi mai mit taru tanana thamba haiba achamba thong ohumasi ngangna chatpinaba amukhana ningsingjari aroibada maroiba pau amukhana Tamenglong Toksem Lambi National Highway Chamu Kuntra Toret oina semgatpa Kendra gi Road Transport amasung Highways Mantraloina yare Kendra gi Haksel amasung Yafi Yumbal Mantri Dr. Harshvardhan Nomagi Khongsatta Hangsit Nongmaijing numita Imphal da lakadawri Kendra gi Lawu Singu Mantri Narendra Singh Tomar na haire Kendra Sarkar na wagi udyog chakhuranaba akhakpa leitana honari amasung Miyamgi awara passing ninthina phangan bangamnanaba Ganatantra gi Institute pumnamangna Punna thabak tawminanaba Lok Sabha Adyaksha Om Birla na appeal tawri Pauloi jare